Maroiba Pau, Pangthonda Thonjinba Khul Maming Amata Chatnaroi Haina CM na Phongdokre. Amadi GPS Yauba Highway Patrolling Team Ama CM na Lamthakre. Kurumjari, DEEPA SHAMURAILATPAM na Pony Prime Time News Pizari, Hauzik Pau Santok na Pizari. Salaicha Pibarel Punsi Marup SPPM Manipur ki ahanba mapokumon ngasi Chief Minister N. Biren Yauna MFDC Hall da Pangthokre. Thormaduda SPPM ki President Laurembam Rameshwar Maitei Rajya Sabha MP Maharaja Laisemba Sanazauba Amadi Manipur Legislative Assembly ki Speaker Thokchom Saitabarta Singh Su Sarukyakhe. Thormaduda Wangang Laduna Chief Minister N. Biren na Phongdokhibada Manipur da leiriba Furuk Khudimakna Masa Masagi Furuf Adu Hengatnaba Chokhatnaba Fagatnaba Hotnabada Aina Yai Adubu Achoba Furuk Amana Furuk Macha Amabu Hantana Khanbadi Khanloidabani Mahakna Haikibada Maitei Furuf Asi Sotharakpagum Tawi Palefom Laitaba Ekoina Lairibasi Kadaidano Kantagabada Isagi Ithauda Chilingaida Samaski Ikan Khandaba Inai Nainabagum Tawi Masina Maramama Oiraga Furup Amana Furup Amagi Matangda Lana Irakpa Matamda Chumthokpa Amadi Counter Tauba Ngamdaba Amadi Taubina Basu Laitabagum Tawi Maramasina Ekoibun Lana Uhanbagi Maram Amasu Oirakli Hainasu Phongdokhi Mahakna Makha Taraduna Revenue gi record ta amadi Tribal and Hill Affairs the labor record amadi recognize toba khul maming natana atopa maming amata ibidanaba media gi chilenau singdasu Chief Minister na appeal tawraduna pangthonda thonjinba khul maming amata chatnaroi haina Chief Minister na phongdokre loinana Manipur da sagol kannaba Chief Minister sagol kangjei tournament su haudoglakani haina phongdokhi Revenue gi record laiba or Tribal and Hill Affairs ki record laiba recognize torba village name do natana maram di moidi eta hairakane ba mai aduna madugi potro akhoi gi history akhoi gi ari bai pai puna lerma mafam sing si yokhalaga thamadu buni akhoi gi masa masuna tawuda ba thokse aduna trane akhoi gi macha masu mo moina akhoi na tawuda ja koi pai pu do mami ngonthong ga pi thon bu dunati hajeri aseng bai pai puna thamma potu yokhalaga sakhalaga thamadu buni bai akhoi gi pai pu gi seba tawba haidana akhoi na longnarise aduna akhoi manipur da madugi ma thobo pangtau to ya ba thon bi langwon da su khun ga na mamin thon jan bi adagi kano da su chingmarong da su khun ga na thon jan bi sigi pochi mai khoi tawgum si aduga I government gi official sing su I haigrabani singles government approved to record laiba natabada official letter iba khotpa kedobada amata tawgunu khoi gi sagol si khoi thadok na ba yadraba sagol gi poni gi atik akhoi ngasi lebak semai ni haiba kono thoi puari gi ari puari singa sagolami kabo tampak ta koina sasan tawrami ba kabo tampak yong salam mi ba barak valley yong tawrami ba punamak pulsi khoi gi sagol da depend of gi wari na lei aduna sagol si yokat ta ba yadabani na nan mafam ani lak thokre athuba matamda akhoi sagol kangjei Chief Minister gi sagol kangjei tournament Manipur da hogogani Chief Minister N. Biren Chief Secretary amadi GCP ga loinana ngasi CM Banglo mamangda GPS yauba highway patrolling team ama anirak suba oina lamthakre ngasi gi patrolling team manga asina Technopol district ki National Highway 102 Palel dagi More faubada kilometer humfurong cover tawragani hari panba yabadi mamangda su ahanba oina Chief Minister na patrolling team ama maudagi Kangla Tombi fauba lamthakiba leirabani ngasi gi lokhalakliba khongthang asina Imphal dagi More faubada chatliba lambi asida lam koiba sing amadi lalol itik tawriba mioi singda apanba leitana khudong thibadagi ngakthokpaga loinana National Highway 102 asida chathariba aina yadaba drug lalonba sing asisu khangdokpaga loinana thingba ngamlagani hainasu phongdokhi Sayol helping hand na lisang sitna chatharakpa awaba taraba kana leizadraba singidamakta angamba mateng tawduna lakpagi saruk ama oina ngasisu masagi yet thangbagi kidney fail oiduna Jenims Hospital da laikanaduna leiribi masagi chahi mapan khaktamak ngairibi hianglam hiranmai dagi apokpa amadi apokpa kaina khrabi
ꯑꯄꯣꯛꯄꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯑꯣꯏꯅꯥꯝ ꯁꯅꯥꯒꯤ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯏꯒꯤ ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯁꯥꯌꯣꯜ ꯍꯦꯜꯄꯤꯡ ꯍꯦꯟꯅ ꯑꯉꯝꯕ ꯏ ꯄꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯑꯣꯏꯅꯥꯝ ꯁꯅꯥꯒꯤꯗꯃꯛꯇ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯃꯪꯒꯣꯜ ꯄꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯁꯥꯌꯣꯜ ꯍꯦꯜꯄꯤꯡ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ Handak Manipurgi Chief Minister N. Birena meeting changbiduna Oinam Sanabu Jenimsta admit tawhanduna layengba hawankiba adugidamaktasu Manipur Lengapu Sayol helping henasu thagatpa fongdorakli makha tarakpadasu upai leizadraba awana taraba kayabasu lengakna meeting changbiu hainasu Sayol appeal tawrakli Richard IAS HAC Nungba AC ki MLA Dinganglung Butaram no Opagi Thoramama ngasi Churachandpur District Loktak Project area da leiba Majuron Kabui Khulgi Public Ground da pangthokre Thoramadu da BJP Manipur gi Hanagi VP Adim Panmaina Special Invitee oina magi warolda N Pirena Luchingba Sarkar asina MLA Nungba da HAC gi Chairman Pirakpada Harawi Haiki Loinana area asigi miyamna mabu opibada thagatpa fongdoki Thoramadu MLA Dinganglung na CM Birengi war on drug asi tungi mirolgi yaifana ba paikhatpa thorangni haiki Loinana lamdam asigi miyamna mabu opibada thagatpa fongdoki mana makha tana CM Birengi dynamic leadership tool na chingtam amata oina thamba ngamli haina singthaki Loinana Manipur asi tunganba lei kaya Ngapigani Manipur asi tonganba lei kayana punna fazana satpa leikol ama oinasu singthaki Thoramadu da village chief sing church leader sing IS officer sing su sarukyaki Our honorable CM ge yam aphaba ama concept akoi Manipur se lei kon namagumna lei machu jajat variety jajat fazana sala lei kon hazaba concept ama mana hai yam appealing oiba aduwa it's so very practical akoi lei minna ne nu si minna raga lei ro ge concept ama tan toga hoji future generation ge war on drugs asigumba aduga akoi illegal migrants ge akoi indigenous community gi protection gi damakta yamna thawai changna tawriba asigumba able leadership gi makhada change se hajan purakani haibasu dum Thasigi tarukta numidang pung taramathoi makhai rom tarakpa matamda Nafai village ki chief Jilhem Khongsai bu masak khangdaba singna nomaina kaptuna hatlamba thaudoka mari leinana media kharada lanna pau sandorakliba singi matangda leikhidraba Jilhem Khongsai gi loinabi Chinaileng Khongsai na fongdorakpagi matung inna mahak media da popi pambi thabada athingba pirubadagi mahaki mapuroiba bu hatpani haina fongdokiba leite haina sengdorakladuna me thada MLA Kimnyo Hangsing na pangthokiba meeting amada government na chatharakliba war on drug da mayam punna saugatpa haina mari leinaba khunja sing amadi village authorities da kangan khibalai haina fongdokhibani hairi masida mahakna popi thaba thingbadagi mahaki mapuroi bahat khibani haina fongdokhiba leite masi media karana mahaki statement adu masagi kanaba yengduna semdok sadokpani haina fongdorakhi Loinan laikhidrabagi imung manungna media amadi atai atopa organization singda asigumba aranba yumfam yaudaba wafam asi sandokpidanaba amadi thaudok asigi matangda fazana thizanduna chenariba mioi sing adu faba ngaminasi hainasu fongdokhi nakala maromda Kuki Revolutionary Army KNO KRA amadi Kuki Liberation Army KLO KLA anina thadorapa cherol amagi matung ina Jilhem Khongsai hatpada chenaba mioi singadu thasigi tang tara faubagi manungda masana khangna surrender tawgadabani natrabadi ahakpa cherak pigani haina fongdorakli Student Union of Kanglaipak Suk Nangasi Thadorokpa Cherol Amagi Matung Ina Lakliba June gi tang tara nithoi Nongmaijing Numita Johnston Higher Secondary School da Pangthokadariba Mapan Suba Suk State Level Spelling Competition Lisingani Kunthoi asi Mairoi Masing Yamna Hena Saruk Yarakpana Sinba Langba Khudong Chadaba Mayoknabana Maram Oiraga Kumalampak Indoor Stadium da Oina Pangthoklagani Haina Mairoi Singi Mafamda Student Union of Kanglaipak na Hairi
Hairiba competition asida saruk yabiriba mahiroi singda khudong chadaba kharana mafam hongba asida nungaitaba phaubidanaba amadi kanglaipak asida leibiriba school singna Kumalampak Indoor Stadium da oina pangthoklagani haina mahiroi singda haibinaba school singi mafamda kanglaipak asigi mahiroi loop Student Union of Kanglaipak sukna appeal torakli amadi pangthokadaba competition asibu mapung fana pangthokpa ngamnaba kanglaicha khudimak nasu mateng pangbinaba phongdorakli Hockey asi district khudingi AstroTurf thanduna mangadagi taramathoi fauba sanaba yanaba Chief Minister gi meeting makada yamna kanna hotnari haina Govindas Konthokjam Minister PWD amasung yasna phongdokhre Wafam asi Manipur gi hockey player Sri Morangthem Ravichandra bu Birtikendrajit International Airport Imphal da okpagi thauram amada phongdokibani mahakna makha taraduna hai lakadoriba tha khara asigi matungda hockey asi promote tawbagi major khara utnaba yamna kana honari aduga amaromda Kumalampak da leiriba hockey turf asida changduna players singbu practice tawnaba changba yanaba khudong chaba pinaba honari amadi Han leiramiba sports youths ki policy change tawnaba yamna kana honari haina so haki Nakalamarom, the champion of the inaugural edition of FIS Hockey 5S Lausanne Tournament ki Switzerland da India na champion oibasi yamna nungaiba fawi haina Sri Morangthem Ravichandrana Manipur gi hockey player na phongdorakli Mahak na makha taraduna hai sanaba horakpada Indian team na laithokpa sanaruba na ahum sinoda laikibani adugi matungda onsinduna fazana sanaraga Indian na champion oirakibani nakalamaromda mahak na makha taraduna hai aikoi maitai macha ki physical strength asi yamna leibana game khudingda yamna kanna mai pakna sanaba ngambani matung tarakpa game singdasu mai pakna sanaba ngamnaba hotnagani haina su phongdokhi hockey si district kudung mak ko SHAMURAILATPAM thare raga fight tagine event how the sanabe anabe an honari honorable chief minister na so commitment bidokra bani hana aduna mana he na interest lori hajari aduna lakador ba tha pressing madu lagidi so good tremendous akoge sarkar na lokat ko hockey si promote hockey messages kara akoge na ya kan honari All Manipur Muslim Students Organization Amsona Manipur Technical University ke Anisuba VC oina Dr. Tongbram Babesor haplakpa asida criteria sudrabasu lengak na yarabadi University amagi BC ahan bay ohenba yarabra haina wahang hanglakli MTU ki khwaidagi wangba post laubada criteria sukhidaba myoi amabu VC oina thodang yahanbada lengak na matam kuina myoi amabu kangkhatuna Thambasina education na corruption fong na chathari haibadu mayek senghalle corruption muthatkani haina fong na wazau ngangliba lengak asida hanjin asoiba semdok pinaba haijabada taraktabadagi UGC gi secretary amadi AICTE gi member secretary da aiba cherol thaduna kangankre tasengna MTU asi human resource semgatnabagi chaba mafam ama oirakadawribani aduba niyom kanglon kaina aranba thausil fong na chathaduna university amagi VC post amabu irai laina hekta hapfai yafam thokpra leibak amagi marebak lepkadoriba technical university amada Huran lana tawduna changlakiba miyoi amabu lengak na yari haiduna leishinba haibasi laibak thibani Oza Dr. Tongbram Babeshor Diploma Institute ama oiriba Government Polytechnic Takel gi principal oibadagi kaktharakraba oza amani haibasi lengak na khanglibani VC appointment issue asi athubada warishin purakpada lamdam asida corruption muthatkani amadi education sector da masigi mami tahalloi haina wazau ngangliba lengak asina achumba lawfom thokpa thodang lawraktabadagi amsona hayengdagi tongan ba khongjang changsinaba pirep lawre haina amsogi HRD secretary KS Dilson na thadorakpa cherol amana hairi matang asda break amatang lawminasi
ब्रेक की मतुंग ताराम ओक्चरी उख्रुल ऑटोनोमस डिस्ट्रिक्ट काउंसिल की केयरटेकर चेयरमैन डॉक्टर यारुन सो ngalung mahaki famdagi resign tawkre mahakna fam thadokpagi cherol adu उख्रुल की डेप्यूटी कमिश्नर की खुथांगदा मणिपुर की सरकार दा पिसिनखिबनी ngasi BJP Thawal District Mahila Morcha gi Vice President Nomaithem Sachirani na Chief Minister Sri N Biren Singh gi meeting makhada praja singh da tonga tongan ba card sing yum da chatuna kusinakre mahaki matung inna praja singh na thengnari ba khudong cha da ba kya bu kharadang oirabasu awaba kokna bagi pandam da CMHT card Ujwala scheme gi makhada chakthong gas labor card amadi Ayushman card na chingba yenthoki bani hari loina na makha tanasu yenthoki gani haina phongdokhi adagi sangita kaise besa adagi innovation adagi sathal rakwa scheme ningje ai pabung minister gi miyang makada netna jo pija geni haidi BJP sarkar na miyam da pinghaliba laita lagi da maphangi ba scheme ningje tatna la pidana da so la chari hona da so la chari adu makata na jo Kuki Kangluk ki miyoi amana Chief Minister N Biren Singh hatnaba aronba plan tawrasi haina social media da thokraba matung makhatana thangboi baite koba miyoi amana Jingwalfa Lamhil haiba Facebook page amada ngasidagi Kuki gi traditional soul Chief Minister da khudol oina Kuki community gi miyoi singna piba thengnarabadi Chin National Army CAN na ngakpi bagi wafam leitana sibagi charak pigani haina thadoraki ba adugi matangda Manipur lenga ki mari leinaba authority na thizin humzin bagi thabak chathaba haukre hari Hauzik China da medical tamliba Manipur gi mahiroi singi mama mapa singa Chief Minister N Biren ga ngarang CM Secretariat ta unaduna wakhanakre maduda Chief Minister na mahiroi singi mama mapa singda chatliba academic scenario gi matangda kupna khanaki baga loinana mahiroi sing aduna mahei tamna ba hotnabada mama mapa singna thengnariba awaba singsu kupna khanaki Chief Minister gi maikaidagi lengak na mahiroi sing adugi namak piba yaba mating sing pina ba hotnagani haiba wafam su thamki hairi ngasi Jiribam district ki Sorok Atingbi Khunau community hall da thasi ki June 3 tagi hauraga tang 12 fauba chayol ama chufna pangthokadariba Azadi ka Amrit Mahotsav Iconic Week ki saruk ama oina Customer Outreach Program ama State Bank of India, Punjab National Bank, Manipur State Cooperative Bank amadi Bandhan Bank ki manager singna sinduna pangthokre Thoramadu da Jiribam da leiriba State Bank of India, Punjab National Bank, Manipur State Cooperative Bank amadi Bandhan Bank ki manager singna bank ka mari leinaba loan sing amadi bank tagi kari kanaba loba yabagi haibagi matang dasu miyam da khanganki Thoramga mari leinana Hilghat Gram Panchayat ki Pradhan L. Somorendro, Hilghat Gram Panchayat ki Upar Pradhan Y. Anita Devi, Panjal Club ki President H. Ibomsa Singh, ex Jila Parisad PH Manteshwari na Chingba Myoy Singh na Chief Guest amadi Guest of Honor oina Dice da Famki. Thoronga Mari Lainana, Punjab National Bank ki Branch Manager Mangcha Haukif Nahai, Aikoina Miyam da Bank ki Kanaba Singh asi Fanghanbani, Masida Miyam nasu support tobiyu haina appeal tauki. Product singsi using the loy na thong self help oiso fishery oiso animal husbandry oiso startup mayam se investment oiso koina koi product ni loy na phanghan ninge adu somni singsi support koina samuk pa aduga amuk na koina target tawrisina jiribam si 100% digitalize koina target tawrini customer mayam da moi Aadhaar linking aduga ATM card mi mayam si bank da dip na Alternatively, chair voice Loinana MSRLM gi branch manager Wahingbam Premchand hai Jiribam da leiriba Bank Mari ga loinana district manager Birendrajit ki luching makhada Manipur State Rural Livelihood Mission ga Kusanwaraga Azadi ka Amrit Mahotsav asi pangthokchabani Bharat ning tamlaba matung bank sing asina Jiribam gi praja miyam da piriba makhal kaya gi loan singi matang da khanghanbagi thoramni praja miyam da bank na makhal kaya gi kanaba piri amadi bank haibasi ina khunba khaktagi nate leita lairaba kaya gi su khudong chaba kaya piri haibasi miyam na su khangbiyo haina phongdokhi bank na tawjari ba khara
प्रजा म्याम की काननबा प्रजा म्याम की हिंगनबगी लाइवलीहुड्स मिशन अमा लाइवलीहुड्स हिंगनबगी सर्वाइव ओइनबगी खुदोंचाबा बैंक न पीरी हाइबसे प्रजा म्याम न खंगबसु ओइरसनु अदुगा बैंक एना करा खुंबसिंग सेन थुम पाइबसिंग की बैंक पैसा थमतिनबा तोलोब चाबसिंग पैसा दखो नते अदु सदियोस नतना लेता लाइरा मयाम गिसु हिंजनबगी खुदोंचाबा मयाम अमा पीरी हाइबसे ngasi gi लापीरीबा बैंक ए अंत हंजगे बंधन बैंक SBI की सर MSCB की ब्रांच मैनेजर अदुगा पंजाब नेशनल बैंक की ब्रांच मैनेजर ना विटनेस ओइबा सखी ओइबा अदुगा प्रोग्राम नि हाइबसी Khorirol Sandok Loop Wangjing Thobal District na sinduna loop asigi sanglenda loop asigi nifumanga suba mapok numit thauram pangthokpa ithil chefong fongba amasung tongan ba sahitya gi mana miyoi nipan da pikre Sahitya Academy New Delhi gi Manipuri Language Advisory Board ki convener N Kiran Kumar Khorirol Sandok Loop ki president Tongbram Babulal Manipuri Sahitya Parisad Thobal branch ki president Moirangthem Rajendra amasung Ningol Khut ki president Khundongbang Gunamani Leimana mathang shitna chief guest president amasung guest of honor oina saruk yaki mana pangkraba miyoi sing adudi ahong sabam imbomcha Dr. RK Gunachandra akro ngapigani Okram Mani Singh Jawaharlal Ningombam Laishram Syamo Vorot Sanasam Okendro Khundongbam amasung Haikam Chawbani Kakching Khunau Lamkhaida Hana Lairamba Arongkhong Fujin Kibada Yaningdaba Fongdoktuna Ngarang Kakching Khunau gi Yamlaba Laumi Singna Kakching Khunau Mathak Kaithelda Wakat Mifam Famkre Arongkhong Farmers Welfare Association Asinduna Pangthokiba Wakat Mifam Aduda Aikhoi gi Lawfam Kanbiyu Laumi Hat na Bahotnaganu Haibana Chingba Placard Kaya Painaki Wakat Mifam Aduga Mari Lainana Arongkhong Farmers Welfare Association Kakching Khunau gi President KS Ais Maipakna Lawu Singu Bagi Tabakta Afaba Ithai Laukhong Yaudana Laumi Amatana Mapung Faba Pothok Puthokpa Ngamloi Maramasina Apaba Ithai Laukhong Lehan Bahaibasi Arongkhong Farmers Welfare Association Kakching Khunau gi Leng Daba Firep ni Haina Fongdoki Kakching Khunau gi Awang Maikaida Lairiba Yamkraba Low Singi Ising Pinabagi Amata Ngairaba Laukhong Oriba Amadi Manipur Sarkar gi Lising Amaga Chamapan Homfugi Len Map Tasu Mayek Lan na Yauriba Asibu Ing Lising Ani Tara Marida Kakching Khunau Lamkhaida Keitel Ama Sanabagi Haibagi Mwingda Kakching Khunau gi Yamna Maru Oikraba Arongkhong Asi Kana Amata Taramna Ngapigani Kana Amata Tanaramba Tawdana Faujilamba Amadi Laumi Miyamgi Ihogdagi Tangai Fadana Anoba Laukhong Ama Thaidoklaga Semlaki Adubu Nong Singi Fibam Falaktabadagi Ithai Laukhong gi Darkar na Helakpa Maram Oirakpana Nauna Semliba Laukhong Asina Laumi Singda Ising Piba Ngamdre Maramaduna Yamlaba Laufam Asi Mangbagi Fibam da Leirakle Loinana Hauzik Nongju Pantha Asida Fauba Laukhong Asida Ising Chalaktre Amadi Ing Lising Ani Tara Maridagi Hauzik Fauba Kaitel Sabagi Mamisu Uba Fangde Masigi Onabada Lanai Myoi Karagi Magi Sang Sajenduna Hauzikti Hena Aruba Fibam Ama Oirakli Maramaduna Hanagi Arongkhong Mathakta Sajilakliba Amadi Sajen Kraba Sang Singasi Lautoktuna Arongkhong Buk Hanna Lobi Singda Sinabani Ngapigani Sinabinaba Haiki Karigumba Haijariba Singasi Lakliba Jungi Tang Taramanga Faubagi Manungda Taubidrabadi Longmi Miamgi Oiba Achoba Ihau Lakpa Yai Haina Haiki Aroibada Maroiba Pau Omuhana Pizari Pangthonda Thonjinba Full Maming Amata Chatnaroi Haina CM na Fongdokre Amadi GPS Yoba Highway Patrolling Team Amana CM na Lamthakre Welcome to Imaginary Matangasda Pony News Pony Primetime News Yengbiri Bapuna Mapu Amukahana Krumzari